Majorkhul Da Leiba Press Clubta Apokpa Marup 1930 na Paogi Meefam Pangthokkhre Apokpa Marup ki convener Laistram Achan bana Fongdorakpada Lakliba August ki tarik tara manga asi lining hal maitai haiba community asigi manguraba lining chatnabi pumnamak laikha tana Kumja lising mga sa tres na mapandagi mangtarak paduna machet makai oiduna Hindu Samas ki chatnabina iyom sinduna kok pangamdana laidiba kunay asida aikoi gi inat iyek lining laizai haiduna yokhat piramba Assam ge jiribon haiba laistram khunduda pokpa naurem phundrei nauriga fulo haina sukhangnaba mahaki apokpa numit ki palan pangthokadori masida miyamna saruk yabiu haina paumi singda fongdorakli Dharamagi oiba dining gi oiba Meefam yaubune khanbirakanda amadu matangdi mayamna adumata thingba amadi apanba pibi danabai damakta amuhana akoigi mari leina punamakta ai request tawjari aduna hariba thawramasi mayam punamakna saruk yaminna dana khoyamtangdi mai pahandana manguraba adumlaba pungmut mutle hana mayamna panaruraba aikoigi lokhatpham leidana yam sathina Sothana, I dipungang yam lamla langjin pangdana Layramaba Kunaise. Amuk ino hek no na haitariko. Matam da Manipur, a koi maite lepa, si Manipur na tongre, Manipur se de koi, Matam Ningto Bali, Ningto Pamlina, Brahma Savagi, Akanba, Haibidi Yam Kanba Sapu Manas and Don Senkai, Aduna Singba, Mayama Town koi Tantokpi, Intokpi, Adegi Karumba, later Lyra, si and I Yarosu, Brahma Savana in Toki Mumurgadi. Adum targa leiba ko lokhat pidaba adu irabor ki hoga su leikidra ko aduna atugi matik wara matam je lani hanina koi maitai kidamakta ko society ki damakta lepidna ba sab chana ko gi thengna biram badumba laini han ibungo sigi oiba thoramni khambira kanda mayam punamakna saruk yaminasi amadi koi tarik tara mari dedi koi sereng jo laini hanna iramba larik tara mapanen irame